Kuki Drone piramba America masa Daniel Nepal Pari. Kumza English Singanika Kungo Humdogi me Ahum Hauduna, Steresi the Toklibu Watoklan Tosigi Manuna Kuki militant Singda, drone amadi bulletproof jacket, Piruba, United States of America, USA masa Daniel Stephen, Karne Nepal, Lonea the Batavak Tarambagi Nepal Immigration Authority in Fareri. Nepal के लोकल की पॉक्सी सिंह थगन नरक की मतुंग नदी हाइरिब डेनल सिथास की कुनगनी पान क्रिस्टियन लाइनिंग संदोक की मराल फाके बने मार नेपाल आगां कुलोंग की चिल्ड्रेन होम अम सलाइदुन लैरमले मा आगां सिंह दुबु लाइनिंग की लंबीदा लाना सिसिनब्रा हाइबदुगी वहंग पोंग से थरिगरि निंगसिंग बयाबरे डेनल स्टेफेन कारने हाइरिब मियोइसी मसागी से निफुरम सुरि माना कुकी मिलिटेंट्स ड्रोन अमदी बुलेट प्रूफ जैकेट पीबगी वीडियो हौखिब सैद सोशल मीडिया रा वायरल ओरकपदगी पॉक्सी सिंह फोनखिबसु लेखरबने India 2 days of source intelligence OSIMT की टीम न Daniel अमसुमा कथावक तौमिनबा MS कुमारना YouTube अमसुम Facebook थकत फोटोस गमदी वीडियो सिंह कुपनि यिंगसिनुन थिजिनबदा वीडियो अदु कुमजा इंग्लिश सिंगनिगा कुनगो हुमदोई की अगस्त कुनगा तरुक्तगी सेप्टेम्बर 3 फावगी मनुंगदा नंबनी हाइना पॉक्सी सिंह फोनखि माना कुकी मिसम सिंह द रिलीफ केमगा Mari lainaba polam sing yen thokpada natana khungup moza bulletproof jacket amasum drone sing khudol tawkhiba lekhi mahangna bulletproof jacket sing amasum drone sing lairaga khudol tawbada kari su aran balaiti adu bahana US Armed Force ta lairamani haiba foreign national amana Manipur gi irang kan hoduna lairiba mapam amada tawriba thaba aduna yamna kupna pung sing siningai oi haiba wapam sing lekhi lairing laison sandokam miyoi sing tawpham thokpa thabak yamna hendona tawrakpigi wapam sing miyamna wahang oina hangna Daniel Stephen Karne Hanasu, what Olantokia Sinaba Muni, video Omada Mark Masana Punto Kibiki Matu in a Kumza English Nikamapanda, Mark India, Hungladun Rekivni. Prime Minister Narendra Modi in Manipur took Libuat Tawa Sadre Zairam Rames. Nasidagi Hauraduna Hayang Power Prime Minister Narendra Modi gi Mapaleva ki Kongset when Japan Tunki Pagaloina, Kongsera Dugi Matunda Sainagi, Shanghai the Pangtokadaba, Shanghai Cooperation Organization ki Summit Susarugiana Banominigi Kongseta, Sainada Muksana Taurang Torapada, Congress ki General Secretary Communication Oiriba, Zairam Ramesh Narendra Modi the Unsinduna Manipur told Libuat Wasigi Matanga, Tawa Sadre Hanamaral Sikre. Congress losing Basina Maki, social media platform X ta wapam singa si phongdoladuna makhatan hai Prime Minister na Japan thungkhibaga loinana China da satnaba thorang toraga su Manipur gi watho asibudi nathaiduna thamle hairi Prime Minister Narendra Modi na Japan gi khongsat matungda China da satkadoribanina satkadoribasi China ka leiwa siga lainariba mari normalize tawna banam phuda honarakadori bani hairaduna India ga US ki marakta mari falaktabagi khudong saba lawnaba China na hotnari haina sphongdoki laiba asina sathaki bo operation sindur da Pakistan ga China ga amata oimina ki haibise ekoi gi military gi mekeri gi khangkrabane dubo wapamasi Prime Minister Narendra Modi na kaukthok laiki Prime Minister Mapale Bakta Kongsan Krabasu, May Uhum English Ganiga Kungo Humdigi, Manipura Sokolagli Pua Masi, Fagat Hanabagidama, Manipur Gimia Nangasi Mahapu Matam Sana directly Hensu, Pongdoki. Panmayabadi, Matang Thara Prime Minister Narendra Modi Manipur Lakani Habuapam Tulaki Badagi, Maki Kongsat Sigi Moinana, Ministry of Home Affairs ki Union State Minister Bandi Sanjoy Kumana Taski Kunganipana Manipur Laknaba, Taurang Torong Hibini, Maki Moinana. Kongsat asigidama Home Ministry gi makedigi Manipur lengak mathau taba thaurang sing lokhanaba ayi sirol phau piraktuna khangalakibani adumaina mahakna lakani haiba numisigi mangoinana tha sigi kunga tereta ministry gi makedigi ayi sirol ama piraktuna Union State Minister sigi Manipur Kongsat cancel tawre herakibani aduba masigi maramdi pirakhitribani amaromda mathang thagi tarago humdoida Prime Minister Narendra Modi gum thangnari Assamda nominini gi khongsata lakani haibi gopumdi Chief Minister Himanta Biswa Sharma na permission da phongdok palekhrabani atop pawmana kangpokpi gi mapau Zingtun khuldadi buffer zone mawa louramdre Nidi Home Academy da furupunamaki mahiroi sing amat oina larik taminaramle May Uhum English Ganiga Kungo Humdori Kukizo Margi Lamentu and Missina Mahui Kulai Pai theory singa Kusamaduna Manipur ki separate administration lawgani haiduna mitaida atamna unsinduna tam thiraba lancha tharakpadegi khudong saba lawroduna landara khiba masum makhoibu mayoknaba singa masum tamgi phurup anigi taina pham singbu red amasum buffer zone singni haiduna ngasi phawba
ꯆꯪꯅ ꯊꯣꯛꯅꯕ ꯌꯥꯗꯅ ꯂꯩꯔꯛꯂꯕꯁꯨ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯄꯥꯎ ꯖꯤꯡꯇꯨꯟ ꯈꯨꯜꯗꯗꯤ ꯕꯐꯔ ꯖꯣꯟ ꯃꯋꯥ ꯂꯧꯔꯝꯗ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯅꯦꯗꯤ ꯍꯣꯝ ꯑꯦꯀꯥꯗꯃꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯆꯍꯤꯒꯤ ꯑꯥꯔꯠꯁ ꯑꯃꯁꯨꯡ ꯂꯤꯇꯔꯦꯔꯤ ꯃꯤꯠ ngarang harau tayambaga loinana academy asigi phuru punamaki mahirosingna saruk yaduna hawdokre hawdokpagi thoramda laingaki information and public relation loisangi secretary hungyo warsangna athoiba mithunglen oina saruk yaki academy asigi thoramna phuru punamaki mahirosingna harau mahimasing tambirambada natana ngasigi hawdokpagi thoramna saruk yaminaramba ubada makna hai Nedi Home Academy asi buffer zone lairabasu furukudimaki mahiroi-sing amat oibigi wakhalonda puna mahi taminaba ubada sokthok-saba phawi mahiroi-sing asetpa phirep ama thamduna ninghanaba leitana khotnarabadi susoi-soidana mai pakpa ngani Estis in times Severs 9 haiba hiramda hawdokhiba sahigi thoramasiga mari laidana maakna makhatan hai aina pamdibi isaga sanaba sinphamna mai pakpa mi amamam oiba ngamnaba hotnagadabane henasu mahiroi-singna pawtak pikhi thoramasiga saruk yakiba social activist asankasan hai mapana mai masing tambada ahenma miyeng thamliba si asumbu wakhalonati miyeng asina manipurgi setmilon sauna sohalli haibasi akhoi punamangna khangminasi mahi masingi damak manipurgi wangbada satliba yamlaba senphamsing asi satanaba lengana policy semduna mapalamda satnaribi education system singadu mafamasida su thambiba tangaifadi khunai ge amadi miyamgi yaifunaba tauramge haiba wakhalon chienbagi muhutta isagi thabak phanglaga loire haiba wakhalon oina singumsi ekoi punamangna khunai ge afaba thabak tawra saiki kana laijadraba angang kaya Nidi Home Academy sid lemna mahi masing tamhanduna afaba mahi royama oirakna bo hotnaragliba simak thaganingai ni lusingba singna su asiguma thabak tawriba singa sida pungning thogatminasi haikena su pausda phongdokli Ngarian forest gi andro kaithel phawgi demarcation SDC tulihalga awai khum tawnaruba Miyoi singidi amuhana demarcation tawramduna hanadagi futkullom sangsinduna marking tokslamli Imphal East District ki Andro Assembly constituency ki manung saliba Ngarian forest ki singkhong degi horaga andro kaithel phawgi marakta lairiba lambi pakthoknabagi dama SDC tulihalna eviction tawnabi damak satharakliba demarcation asi sumna tawhanbiyu haina mafam asigi khunjasna phongdorakli ngarang SDC tulihal masamag yauna Ngarian forest ki singkhong digi andro kaithel phawgi marakta lairiba lambi gi nak yeta demarcation tawba lakpada SDC ga awai akum tawnaruba lammapu khrada SDC gi masamangna atamnana tawge habigi matagum official singna demarcation tawduna mark toramna pampham digi lam yamni henjina demarcation amuhana sathaduna marking piramle haina lammapu singna SDC sigi thawongbu pendaba phungdorakli khunja singi mot siladuna turihal zila parishad ki hanagi member Konthaujam Nilkamal na hai ngasi Ngarian forest singkhong digi andro kaithel phawgi lambi pakthoknabagi dama demarcation tawtuna eviction tawnaba marking tawramki ngasi chathakhiba demarcation da lammapu khrana isamjamna khangningba wafam ama hanglubada SDC masamuna pangsauda sagolaktuna ningthijana pakhum pirakhidi SDC asigi thawongdagi lammapu kharaga demarcation gi matana onsinadun awai khum tawna khiyari SDC ga yena ruba lammapu singadugidi mahakna ngammi habigi matagum tongana khandolaga atamnana maki staff singda amuhana demarcation tahonduna ayamba lam henjina sangsinduna khunja singna nakogi lam mafam sifawwa sokle haiduna marking tawrambagi thawong si lebak thibane hena spukdoki Ken Nilkamalna makhatana hai ngarang SDC masamag yauna demarcation tawduna marking tawramba mafam singadugi mahutta maaka marai yena ruba lam mapu kharagidi khudakta amuhana demarcation tawrakpada hana marking tawramba mafam adugi foot kullom sangshina demarcation amuhana tawsilamba yaure thawanga SDC na masagi apama mona ngammi haibagi matagum sauningbaga loinana tawba mali hari lengana lambi pakthoknabagi damakta eviction tawnaba pekhalagriba thawrang sida khunja singi mekedigi yaningdaba karisu leiti khas lenda lana lam khopsalamba encroacher khudimaki di building sing loina thugai biyo amasum sitokbiyo tawbadabo rule amagi makhada sumna sathabiyo hiramasugi matangna mari leinaba makok thongba official singna sumiyeng sangbiyo haina sumahakna phungdokhi Greater Imphal gi lambi singda rigid payment gi thaba hori MURDAMIP Manipur Urban Road Drainage and Asset Management Improvement Project ki makhara Greater Imphal gi manungda leiriba laibak lairak khulak yauna leiriba lambi singa sahi ohungi manungda punglang langhananaba drainage yauna rigid pavement isam samna concrete road sembagi thabak pakat pawkhre
Pauxi amaga khanang unabada PWD gi project director oiriba additional chief engineer Songtham Biswachandran hai Manipur government ki PWD public works department na AIIB Asian Infrastructure Investment Bank ki loan gi mating makhara Manipur urban road drainage and asset management improvements project asi pekatpani project asi gi makhara greater Imphal manungda leiriba state highway MDR ODR amadi IBR lambi sembagi koila thabaga loinana koila gi mathakta concrete mathangsina paver block white topping short panel concrete asina singba thagadabani masigi mathakta lambi gi nakalani da drain sembagi thabuk si yauri project asigi makhada semga doriba apunma lambi gi asang basi tarona kilometer sawnga gani fukutreka point sani ga marfuga mathuromni masida concrete haibadi rigid pavement natragana white topping tawgada lambi gi asang bana kilometer samiga marfuga humdega point sahunga marfuga ni pani adu torel mapal gi lambi kilometer humfuga humdega point 893 romasina supnatagi koila khaktamak thagadabani project asi goina punna sangani panariba apunu senpamasi lupa koti sahung lising ohunga satrukani fugatreka point kun ko humdoini project asi gi state ki share na lupa koti satreka yankhai ga mathoga point kun ga mathoini state cabinet na sigi January kun gani thoi hari project asi approve tawkhibani Greater Imphal gi leira konsang digi horaga state highway phawa yauraba yamna mapung pharaba project asi lusin phawbada lawgadaba matamna sahi ohumni hairiba project asi gi package mari khaidui package 1 2 amadi 3 gi work award mathangsina DRAIPL KSIPL joint venture BSCPL KSIPL joint venture amadi AMRIL IRCON joint venture sahi sigi hokibu January kunthra da PKN su paus da makata na fondorokli High Court of Manipur na panchayat election tha taru ki manung da pangthokna ba khankhre lengang na hablamba ZP amadi panchayat ki administrative committee gi order satnan khidre matam kuina court sayena duna laikhiba thengla busu thengna court na asuma wel lakthokiba thagat ningai ni phyroism hairam nina Democracy sa liba India da sahi mga kudingi election pangthok tuna miyam na masagi mihut khan bai bisi India na nikhatam la kudigi pangthok tuna lakla bani adobe English ngani ga kungani thuda pangthok kadaba gram panchayat ki administrative committee amadi ZP gi administrator khan bigi election pangthok tuna lakiba dugi khongsat tension hanbo oina High Court of Manipur na Jila Parishad gram panchayat ki mikhil tha taru phaw gi manungda pangthok na ba wel bikre High Court of Manipur ki Chief Justice K Somashekhar na pikiba wel amagi matung ina English ngani ga kunga mari gi February kunga mapanda matamadu gi state lenga na thokiba gram panchayat ki administrative committee amadi ZP gi administrator hapagi interim order adu su sanhan kidre hairiba case asida appellant singi manungda Manipur lenga ki RD and PR gi commissioner Director Thawal District ki DC Bisnupur gi DC Imphal East West Jeribam Kaksing gi DC amadi Kwakaithal Lesram laikai digi Mutum Robin Kwakaithal Konjang laikai digi Konjang mam Zingtun singba Miyoi taraga mga yauri Respondent gi maikai-dana Thawal District ki Sarangpat mamang laikai digi Phyroism hairamni Sarangpat maya laikai digi S Imo Tiantha Khunjau Naurem laikai digi Naurep Pradip Moirang Kampu maya laikai digi Laurembam Ramesh Hun singba yauri Case asiga mari lainana wayal sa tharakpada Attorney General da court phungdokibada MPR Act 1994 gi section 109 natragana section 22 gi makhada khallaba administrative committee na tha tar umathau pangthokadabani aduma pu court asini English ngani ga kunga mari gi February kunga mathoida pikiba interim order amadi state lenga na thokiba tuan ba notification gi matung ina gram panchayat ki administrative committee amadi ZP gi administrator khan bi election notification thokliba phawba hairiba miyoi singa duna makhata na thabak paibada akaiba leiti hainasu pongdokhi nakalani maki wafam sing munna taraba matung da High Court of Manipur gi Chief Justice na pongdokibada anawa mikalama pangthoktriba phawba gram panchayat amadi Jila Parishad ki members sing makhata na mathau tahongadabani haina mamang na single bench na pikiba direction madu satna handre Imphal Constitution ki article 243 amasum Manipur Panchayati Raj Act 1994 ki section 20 ki matungina JP amagi matam sahi mangadi ki henbi adi English singa maga samapan ga mawdraga tarukta amend tawkiba Manipur Panchayati Raj Act ki section 22 cross 3 da yawba provision sing mapung phana satna hangadabani State asigi section 22 ki makhara gram panchayat ki voters sing administrative member oina khanbi hai
Manipur Panchayati Raj Act 1994 की Section 109 की matung ina mari lenaba authority na tha taruk gi hena sangthana mathau tawgdaba administrative committee khangamdi maram aduna English ngani ga kunga mari ki February kunga mapan state lengana GP gi administrative committee amasum GP gi administrator tha taruk gi hena sangthana thokriba order adu makhatana satna handre hanesu wayal pikhi Kuki ke propaganda da PUCL ki jury singna tongsin ba masagi congress singjang gansin jabani People's Union for Civil Liberties PUCL na phongol khiba report adu ki matang na kumna khana naina begi thoram ama garang Manipur University ki auditorium da Manipur University Student Union 2024-25 amadi Research Club Manipur University ani na kusam na duna Inner Manipur Lok Sabha ki MP angomsa bimol na wangang loi oina saruk yaduna pangthokre Manipur Mail gi Executive Editor Ningthau Khongjam Ibongo Saubina share lauduna University asigi mahairoi Research Scholar amadi faculty singna saruk yaduna pangthokiba thoram aduda MP Bimol hai PUCL hairiba organization asi maming leiba masak naiba miyoi kyana yauribani handaki report asibu puthokliba People's Independence Tribunal adugi chairman su hanagi Supreme Court ki judge amadi member oina masak naiba miyoi kya yauribani adobe irang asi hek hobadi kuki singna aranbu wafum kya sandoktun satharaliba information war asida PUCL na yoksalakpa asangapui PUCL na yamna thawai usitaba mon report phongkhrabadi phongkhre habigi matagum mitei amadi kuki victim singi photo report adu yauri hena pakhom pirakhi adubo report adu mitei victim gi photo yawbudi thingnade karigumba yawi hairabadi page number ga kona na habir o haibu wafum yauna phongdokhi haidi irang asi hek horakpa matamda english singani ga kungo humdoi me humda kuki singna turubung bangla amadi kangbaida sai amadi nauri paiduna khatnaba lakhiba nati afaba makhalgi khulai paiba kuki sing yauna laktuna mitei singi yummai tharakhibani habisi PUCL na leiriba hanagi Supreme Court ki judge masak naiba academic sing aduna uba ngamhodabra nupina nupa ma tamthina phurabasu miyamgi wakhalda nupa du nupi du phubibigi mawongda khanabagum mitei na majority kuki da otpi naibire haibirom da puthokna ba report asina hotnari hainasu pawsta makhatana supadi Thazaneng oiriba nungaitaba paw ngarang wahung khulgi accident da Miyoi ani laikhidre hari aduga asokpa mapan gi manung da taruk su phibam lun lai heba paw mem da update oin tentak na thamjari tentak na sum mem da thamjaram gi duga hujikuina di mem paw su mata ase lu sinjar ge masung makhata ba no update mem punang aminasi